Ngarang salungfam da thokiba laibak thiba thodokta fakhiba Khul Ngakpa miyoi taruk condition amata yaudana thadokadabani Khul Ngakpa faraga hatpada chenaba police commando singi mathakta matik chaba action lokhatkadabani haiduna ngase yukhangan badagi miyamna Thaubalda National Highway 102 Imphal more lambi thingduna khongjang changsinkhre Pao asin hai ngase pung tara makhairom tabada tongan mafam singdagi lakpa masing yamlaba maira paibi ima ibel singna Thobal Mela Ground Community Hall da punduna lainakhi tungda miyamaduna National Highway lambi da thoraktuna lambi thingbagi khongjang changsinba hokhi thaudo adugi matangda semkhiba jesina Manipur lengakta Khul Ngakpa miyoi hatpada chenaba police commando thabaktagi lauthokadabani police na fakhiba Khul Ngakpa miyoi taruk pung kunmarigi manungda condition amata yaudana thadokadabani haina taksillakli JSC ge demand sing phangdriba phaoba laikhidraba Khul Ngakpa ge hakchang laukhiroi hairi so akoigi para problem kaya thok tanana ba dal akoigi lambi thapiri besina on singna so tang sindok pinana ba ning singjari na khanara ba matungda daga haida bira iba gari sing asi thadok piba duga imai bil sing mamam da kaman jaba mana